Construction workers singi kumza lising ani kunithoi fawbada pithokna leiriba tongan ba benefits sing athubada pithokna ba Valley and Hill Level Union Group Manipur na marilainaba singi pukning chingsilakle hiramasigi matangda ngase Manipur Press Club ke Thangjing Hall da pangthokpa pawgi mifam amada Valley and Hill Level Union Group Manipur ke General Secretary TH Sakhina hai Union asi Manipur Building and Other Construction Welfare Board ta registered Tauraba body amani board asina matamgi khudong chabasing construction worker amade makhoigi imung manungda piraga lakle masigi saruk ama oina construction workers singi maraktage makhoi angang ani khangatlaga education benefit piri hariba education benefit ase kumza lising ani kunmathoi fawbagi oinadi pikre adubu kumza lising ani kunithoi kidi hauzik fawba fangdana leire hiramasigi matangda chahi ase ke January thada matam aduge Chief Minister Nongthombam Birenda memorandum pisinba laikre memorandum aduge Action taken report so kauba laikhrabani adubu thabakta onthorapagi wafam laikhidre masida sunatana education benefit yauna atai pithoktana leiriba benefit singi senpam so pithokpinaba Manipur gi governor da hokiba February 18 da memorandum ama pituna taksinke Housing ase Manipur da presence rule chalaiba maramna Governor Ajay Kumar Bhala na matik chaba thabak laukhatuna construction labor singi right phanghanbiu benefit ke senfam ase Manipur lenga ke fund dagi pigadaba natte masidi construction worker khudingmak dagi chada ama labor singi damak khakhoba senfam adudagi pithokpiu haibane masida matam hena thintafam thokte haina Sakhina makhatana appeal tawkhi Lairaba longi simi oiriba akhoi construction worker haibasi suraga nomaga kano tawjabani adubu hajik langi matam sidaida hujik charak chahin naiba matam sidaida thabak subam jafam khangdaba adagi athapada chalaga thabak suramba mayam jingdu subam leirakdaba sugumba yamna khudong chadraba matam sidaida yaragadi aikoigi cha singdugi phangpham thokpa angang ani bhawbagi piriba education benefit ase Saliba tha sidaida aikoi sibhaw manung sidaida pithok piu haidana aikoina phanayamna application thajagi bataraga su moina kaino du tawrakdrabanina governor gi manakong yongnana ba amadi achaw akoi gi board ki dugi achaw sang oiriba mayam sing dugi manakong yongnana bagi damakta aikoi ngasi union gi maikai dagi koi union group ki maikai dagi press media gi kuthangda aikoina sumba wafam ase thamjabani